ꯄꯨꯝꯅꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ 18 ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯣꯝꯗ ꯂꯨꯀꯥꯁ ꯈꯔ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯐꯝꯃꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯟꯗꯦ. ꯐꯠ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ. ꯂꯨꯀꯥꯁ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯐꯠ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯇꯁꯦꯡꯅ ꯍꯩꯅꯗꯕꯅꯤ ꯃꯁꯥꯒꯤꯁꯨ ꯑꯣꯏꯅ. ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯕꯁꯦ. ꯃꯥꯅ ꯈꯔ ꯌꯥꯕ ꯃꯤꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯣ ꯗ꯭ꯔꯣ ꯇꯧꯕꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯈꯗꯥꯡꯗꯨꯗ ꯃꯦꯠꯂꯒ, "ꯕ꯭ꯔꯣ, ꯁꯤ ꯄꯤꯌꯣꯕ. ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕ. ꯅꯝꯕꯔꯗꯨꯇꯪ ꯄꯤꯌꯣꯕ." ꯂꯨꯀꯥꯁ ꯈꯣꯟꯗꯣ ꯈꯔ ꯈꯖꯤꯛ ꯀꯟꯇꯛꯅ, "ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ. ꯅꯃꯥꯟꯅꯕꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ." ꯑꯁ, ꯃꯤꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ. ꯂꯨꯀꯥꯁꯁꯨ ꯇꯥꯅꯤꯡꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ. ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯦ. ꯑꯗꯨꯒ ꯑꯀꯣꯏꯕꯗꯣ ꯃꯃꯤꯠꯇꯨꯅ ꯀꯣꯏꯅ ꯑꯃꯨꯔꯛ ꯌꯦꯡꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯏ. ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. "ꯉꯥꯏꯈꯣ, ꯀꯩꯅꯣ? ꯀꯥꯏꯗꯅꯣ?" "ꯅꯪꯅ ꯑꯩ ꯁꯛ ꯈꯪꯗ꯭ꯔꯁꯨ ꯑꯩ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯀꯦꯕ. ꯑꯗꯨꯒ ꯅꯝꯕꯔꯗꯨ ꯄꯤꯔꯛꯑꯣ." ꯂꯨꯀꯥꯁꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ. ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯃꯁꯥꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯏ. "ꯑꯩꯒꯤ ꯃꯤꯡ ꯂꯤꯂꯤ. ꯀ꯭ꯂꯥꯁꯅ 11 ꯀꯥꯔꯤ. ꯂꯝꯅ ꯆꯤꯡꯃꯩꯔꯣꯡꯗꯩ. ꯃꯃꯥꯅ ꯔꯤꯝꯁꯇ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯒꯤ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤ. ꯑꯗꯨꯒ ꯄꯄꯥꯅ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯑꯣꯏꯅ ꯂꯩ. ꯏꯆꯤꯟ ꯏꯅꯥꯎꯅ ꯏꯊꯟꯇꯅꯦ. ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕꯗ ꯑꯣꯟꯄꯣꯠ ꯌꯥꯝꯅ ꯇꯧꯔꯛꯀꯗꯣꯏꯅꯦ. ꯑꯗꯣ..." ꯂꯨꯀꯥꯁ ꯃꯃꯤꯠꯇ ꯈꯣꯏꯖꯤꯜꯂꯒ, "ꯑꯗꯨ ꯀꯩꯗꯧꯁꯦꯕ?" ꯂꯤꯂꯤ ꯃꯌꯥ ꯍꯤꯒꯠꯂꯒ, "ꯑꯗꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦꯕ." ꯂꯨꯀꯥꯁ ꯇꯧꯐꯝ ꯈꯪꯗꯒꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯗꯨꯅ ꯒꯝ ꯒꯝ ꯂꯥꯛꯏ. ꯂꯤꯂꯤꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯤ. ꯁꯣꯝꯗꯗꯤ ꯂꯤꯂꯥꯗꯤ ꯂꯨꯀꯥꯁꯅꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯇꯧꯐꯝ ꯈꯪꯗꯒꯩ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯖꯔꯤ. ꯂꯨꯀꯥꯁꯁꯨ ꯗꯦꯂꯤꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯈꯪꯍꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯏ. "ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯗꯦꯂꯤꯂꯥ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯉꯛꯅ ꯌꯦꯡꯉꯛꯏ. ꯂꯤꯂꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯃꯃꯤꯠ ꯃꯅꯥꯁꯤꯡꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯂꯤ. ꯂꯨꯀꯥꯁ ꯃꯈꯥ ꯇꯥꯔꯛꯏ. "ꯅꯪꯅ ꯑꯗꯨꯗ ꯌꯦꯡꯁꯤꯟꯅꯔꯤꯉꯩ ꯅꯪ ꯅꯨꯄꯥ ꯍꯥꯏꯁꯦ ꯃꯤꯅ ꯐꯥꯈꯤꯗꯧꯔꯦ." ꯂꯨꯀꯥꯁ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ తాꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯛꯅ ꯂꯩꯔꯝꯕ ꯗꯦꯂꯤꯂꯥꯗꯣ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ. ꯂꯤꯂꯤꯗꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯃꯥꯟꯅꯈ꯭ꯔꯦ. ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯌꯥꯡꯉꯝꯕ ꯑꯣꯐꯤꯁꯇ ꯃꯥꯒꯤ ꯐꯥꯏꯜ ꯈꯔ ꯆꯦꯛ ꯇꯧꯔꯤ. ꯇꯟꯖꯥꯗꯨꯗ ꯇꯦꯕꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯉꯁꯥꯏ ꯑꯕꯤꯅ ꯃꯥꯒꯤ ꯂꯩꯔꯒ ꯊꯤꯜꯂꯛꯑꯝꯕ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯅꯥꯅ ꯀꯔꯤꯅꯣ ꯌꯦꯡꯗꯈꯩ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ. "ꯍꯦꯜꯂꯣ." "ꯍꯦꯜꯂꯣ." ꯐꯣꯟꯗꯨꯗꯒꯤ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯉꯛꯅ, "ꯅꯪꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯅꯥꯗꯩ ꯂꯧꯔꯤꯕ?" ꯗꯦꯂꯤꯂꯥꯅ, "ꯀꯩꯅꯣ ꯀꯀꯥ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ." ꯂꯨꯀꯥꯁꯅ, "ꯇꯥꯔꯣꯏ. ꯌꯥꯝ ꯇꯥꯔꯣꯏꯌꯦ ꯅꯪ. ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯥꯔꯣꯏꯕ ꯅꯪ." ꯂꯤꯂꯤꯁꯨ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯑꯒ, "ꯀꯩꯅꯣ? ꯅꯣꯏꯗꯣ ꯑꯝꯇ ꯉꯥꯏꯈꯣ. ꯀꯅꯥꯅ ꯀꯅꯥ ꯀꯣꯏꯔꯤꯅꯣ? ꯀꯅꯥꯅ ꯀꯅꯥ ꯀꯣꯏꯗ꯭ꯔꯤꯅꯣ?" ꯂꯨꯀꯥꯁ ꯗꯦꯂꯤꯂꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯂꯤꯂꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ. "ꯃꯥꯅꯅꯦ ꯑꯩꯁꯦ ꯀꯣꯏꯔꯤꯕ ꯀꯣ. ꯑꯩꯅꯁꯨꯅꯦ ꯃꯥꯁꯦ ꯂꯣꯟꯅ ꯀꯣꯏꯔꯤꯕ. ꯁꯤ ꯑꯣꯏꯗꯤ ꯐꯔꯝꯃꯅꯤ." ꯗꯦꯂꯤꯂꯥꯗꯣ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ. ꯑꯃꯨꯛꯁꯨ ꯇꯞꯅ ꯅꯧꯂꯛꯏ. ꯂꯤꯂꯤꯁꯨ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ, "ꯌꯥꯔꯣꯏꯌꯦ. ꯀꯩꯅꯣ? ꯃꯆꯥꯅꯨꯄꯤꯒ ꯃꯄꯥꯒ ꯀꯃꯥꯏꯅ ꯀꯣꯏꯅꯗꯣꯏꯅꯣ?" ꯂꯨꯀꯥꯁꯀ ꯗꯦꯂꯤꯂꯥꯒꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈꯩ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏ. ꯂꯨꯀꯥꯁꯁꯨ, "ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯅꯪꯕꯣ?"
ꯆꯨꯔꯤꯗꯤ ꯅꯣꯏꯅꯤ. ꯂꯨꯀꯥꯁꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯚꯥꯞ ꯇꯥꯗꯦ. ꯂꯤꯂꯤꯁꯨ ꯀꯛꯉꯥꯝ ꯇꯧꯅ ꯇꯥꯔꯣꯏꯌꯦ. ꯅꯪꯗꯤ ꯇꯥꯔꯣ. ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯗ꯭ꯔꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯧꯗꯣꯏꯅꯣ? ꯅꯨꯄꯤꯁꯤꯡꯅ ꯅꯉꯣꯟꯗ ꯀꯀꯥ ꯀꯧꯔꯗꯤ ꯃꯆꯥꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯕꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯂꯨꯀꯥꯁꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨꯋꯥꯏꯗ ꯐꯨꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ. ꯅꯥꯀꯟꯗꯩ ꯃꯈꯨꯠꯇꯨ ꯐꯥꯔꯛꯄ. ꯂꯤꯂꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯏ. ꯍꯦꯟꯖꯥꯁꯨ ꯇꯞꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯗ ꯅꯪꯅ ꯍꯦꯛꯇ ꯇꯞ ꯀꯄꯥ ꯌꯥꯕ꯭ꯔꯥ? ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯦ ꯅꯪ. ꯑꯩꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗꯅꯦ. ꯍꯧꯖꯤꯛ ꯅꯌꯥꯡꯂꯦꯟꯗꯨꯗ ꯗꯤꯛ ꯂꯥꯎꯅ ꯀꯧꯔꯛꯎꯔꯣ? ꯍꯦꯟꯖꯥꯁꯨ ꯇꯞꯅ ꯅꯪꯅ ꯍꯦꯛꯇ ꯇꯞ ꯀꯄꯥ ꯌꯥꯕ꯭ꯔꯥ? ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯦ ꯅꯪ. ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯅꯌꯥꯡꯂꯦꯟꯗꯨꯗ ꯗꯤꯛ ꯂꯥꯎꯅ ꯀꯧꯔꯛꯎꯔꯣ? ꯂꯤꯂꯤ ꯍꯦꯟꯖꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨꯗ ꯌꯦꯡꯉꯒ ꯀꯟꯅ ꯃꯨꯛꯇꯨꯅ ꯁꯠꯇꯣꯛꯏ. ꯆꯦꯆꯦ, ꯁꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯔꯣ? ꯍꯦꯟꯖꯥ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ ꯃꯥꯅꯤ, ꯀꯩꯗꯧꯔꯦ? ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯂꯤꯂꯤꯗꯨ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤ ꯉꯁꯤꯒꯤ ꯒꯨꯂꯤ ꯆꯥꯔꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ. ꯄꯤꯖꯔꯛꯎ ꯌꯥꯗ꯭ꯔꯣ? ꯍꯦꯟꯖꯥ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯃꯥꯟꯅꯕꯤꯕꯨ ꯍꯨꯜꯂꯒ ꯉꯥꯡꯉꯛꯄꯗꯨꯗ ꯀꯗꯣꯝꯗꯩ ꯅꯨꯡꯁꯤꯠꯅꯣ ꯃꯈꯣꯡꯗꯨꯅ ꯀꯥꯎꯒꯦ ꯇꯧꯔꯛꯏ. ꯂꯨꯀꯥꯁ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯑꯁ ꯊꯣꯏꯕꯤ. ꯍꯦꯟꯖꯥ ꯂꯨꯀꯥꯁꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ. ꯑꯗꯨꯒ ꯂꯤꯂꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯨꯀꯥꯁꯇ ꯑꯣꯟꯁꯤꯜꯂꯛꯏ. ꯂꯨꯀꯥꯁꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ. ꯍꯦꯟꯖꯥ ꯗꯤꯂꯤꯂꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯃꯒ ꯅꯇꯨ ꯑꯇꯣꯝꯕꯤꯁꯤꯒ ꯑꯣꯏꯅ ꯗꯦꯠ ꯇꯧꯍꯧꯔꯣ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯒꯝ ꯗꯤꯂꯤꯂꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯂꯥꯛꯏ. ꯂꯨꯀꯥꯁꯇꯤ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯂꯒ ꯃꯈꯥꯗ ꯒꯦꯠ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤ ꯊꯝꯗꯨꯅ ꯂꯩ. ꯂꯤꯂꯤꯁꯨ ꯅꯣꯛꯃꯤ ꯐꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯣꯇꯣ ꯐꯠ ꯀꯥꯞꯄꯤ. ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯗꯨꯅ ꯇꯞꯅ ꯂꯥꯟꯖꯗꯕꯤ ꯑꯃꯒꯨꯝ ꯗꯤꯗꯥ, ꯁ꯭ꯇꯦ, ꯀꯩꯝ ꯈꯜꯂꯨꯔꯅꯣꯕ. ꯃꯥ ꯆꯠꯈ꯭ꯔꯁꯨ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ. ꯅꯝꯕꯔ ꯄꯤꯌꯣꯁꯨ ꯌꯥꯗꯦ. ꯈꯔ ꯑꯋꯥ ꯑꯅꯥ ꯁꯦꯌꯔ ꯇꯧꯅꯕ ꯍꯥꯏꯕꯁꯨ. ꯂꯨꯀꯥꯁ ꯈꯪꯂꯥꯎ ꯂꯧꯔꯛꯏ. ꯆꯠꯊꯣꯛꯑꯥꯗ. ꯑꯉꯥꯡꯅꯤꯅ ꯏꯂꯤ ꯍꯦꯛ ꯂꯤꯈꯠꯆꯔꯗꯅ. ꯇꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥꯗꯨꯅ ꯂꯥꯎꯔꯛꯏ. ꯂꯨꯀꯥꯁ, ꯑꯗꯨꯗ ꯀꯩꯗꯧꯔꯦ? ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯂꯨꯀꯥꯁꯅ ꯁꯥꯔ, ꯀꯣꯛꯁꯦ ꯈꯤꯇꯪ ꯆꯤꯛꯄ ꯑꯗꯨꯒꯤꯅꯤ. ꯑꯣꯖꯥꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯍꯤꯗꯥꯛ ꯂꯩꯍꯧꯕꯅꯤ. ꯑꯗꯨ ꯆꯥꯁꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯂꯨꯀꯥꯁꯅ ꯌꯥꯔꯅꯤꯗ ꯁꯥꯔ, ꯃꯦꯠꯁꯁꯨ ꯍꯧꯒꯦ ꯍꯥꯏꯔꯛꯑꯅꯤ. ꯑꯩ ꯃꯣꯏ ꯑꯁꯤꯗ ꯄꯨꯂꯤꯁꯇ ꯉꯥꯏꯍꯥꯛ ꯌꯥꯎꯈꯤꯒꯦ. ꯑꯣꯖꯥꯗꯨꯁꯨ ꯂꯨꯀꯥꯁꯇ ꯌꯦꯡꯗꯨꯅ ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯆꯣ. ꯂꯨꯀꯥꯁꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ. ꯑꯣꯖꯥꯗꯨꯁꯨ ꯂꯤꯂꯤꯗ ꯍꯥꯏꯔꯞ ꯌꯦꯡꯉꯝꯗꯨꯅ ꯆꯠꯄ ꯍꯧꯒꯦ ꯇꯧꯕꯒ ꯂꯤꯂꯤꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯥꯔ, ꯀꯩꯅꯣꯝꯇ. ꯑꯣꯖꯥꯗꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯥꯔ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯣꯖꯥꯗꯨ ꯂꯤꯂꯤꯗ ꯌꯦꯡꯉꯒ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯦ? ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯨꯏꯔꯥ? ꯂꯤꯂꯤꯅ ꯑꯁ ꯅꯠꯇꯦꯗ ꯁꯥꯔ, ꯀꯩꯁꯨꯝ ꯇꯧꯗꯦꯕ. ꯑꯗꯣ ꯃꯃꯤꯡꯗꯣ ꯑꯝꯇ ꯄ꯭ꯂꯤꯖ. ꯑꯣꯖꯥꯁꯤꯁꯨ ꯂꯤꯂꯤꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯕꯅꯔꯥ? ꯃꯃꯤꯡꯕꯨꯗꯤ ꯂꯨꯀꯥꯁ ꯀꯧꯕꯅꯤ.
ꯑꯗꯨ ꯀꯩꯗꯧꯔꯦ? ꯂꯤꯂꯤꯅ ꯁꯔꯅꯦꯝꯗꯤ ꯀꯩꯅꯣ ꯁꯔ? ꯑꯗꯨꯒ ꯂꯝꯅ ꯀꯩꯗꯩꯅꯣ? ꯀ꯭ꯂꯥꯁꯇꯤ ꯀꯌꯥ ꯀꯥꯔꯝꯗꯣꯏꯅꯣ? ꯑꯣꯖꯥꯗꯨꯅ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯅꯦ? ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯕ ꯁꯔ. ꯍꯩ, ꯋꯥꯊꯤ ꯇꯧꯅꯨꯀꯣ. ꯑꯗꯨ ꯋꯥꯊꯤ ꯀꯧꯏ. ꯅꯪꯒꯤꯗꯣ ꯋꯥꯊꯤ ꯀꯧꯏ. ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯗꯨꯅ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯆꯠꯈ꯭ꯔꯦ. ꯂꯤꯂꯤꯁꯨ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯑꯃꯁꯨ ꯆꯞ ꯍꯦꯛ ꯂꯣꯏ ꯃꯥꯟꯅꯩꯌꯦ. ꯐꯣꯟꯗꯒꯤ ꯏꯃꯥꯁꯤꯗꯩ ꯂꯧꯕꯅꯦ. ꯌꯥꯗ꯭ꯔꯕꯣ ꯀꯣꯜ ꯇꯧꯔꯛꯄꯁꯦ? ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯥ? ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯣꯛꯑꯒ ꯏꯁ ꯅꯠꯇꯦꯗ, ꯀꯩꯁꯨ ꯇꯧꯗꯦ. ꯊꯥꯏꯅꯒꯤ ꯑꯦꯛꯁꯅ ꯀꯣꯜ ꯇꯧꯔꯛꯄꯁꯤꯗ ꯋꯥꯈꯜꯁꯤ ꯖꯥꯠ ꯈꯜꯂꯨꯔꯦ. ꯏꯁ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯅ ꯀꯣꯜ ꯇꯧꯔꯛꯏꯅꯦ. ꯑꯗꯣ ꯅꯪ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏ. ꯍꯤꯌꯥꯡꯉꯝꯕꯅ ꯊꯕꯛꯀꯤ ꯆꯠꯂꯦ. ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ? ꯍꯤꯌꯥꯡꯉꯝꯕꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ. ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦ. ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤ. ꯑꯣ ꯍꯣꯏ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯣꯜꯗꯨ ꯐꯠ ꯀꯛꯑꯒ ꯅꯥꯀꯟꯗ ꯊꯝꯃꯦ. ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ. ꯇꯦꯟꯁꯟ ꯑꯃꯗ ꯃꯦꯠꯆꯇꯨ ꯌꯦꯡꯂꯕꯅꯤꯅ ꯑꯍꯨꯝꯗꯨ ꯌꯦꯡꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ. ꯍꯦꯟꯖꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯃꯦꯠꯆꯅꯦꯅ ꯕꯤꯠꯀ ꯌꯥꯎꯗꯦ. ꯉꯁꯥꯏꯗꯤ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯤ. ꯀꯩꯅꯣꯝ ꯇꯧꯔꯦ. ꯃꯊꯪꯒꯤꯗ ꯑꯣꯏꯅ ꯂꯥꯛꯑꯁꯦ. ꯂꯥꯛꯑꯣ. ꯊꯣꯏꯅ ꯑꯗꯨꯅꯕꯨ ꯐꯔꯦ. ꯂꯥꯛꯑꯣ ꯍꯜꯂꯁꯦ. ꯗꯦꯂꯤꯂꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯏ. ꯒꯥꯔꯤ ꯊꯧꯅ ꯍꯦꯟꯖꯥꯅ ꯏꯕꯦꯝꯄꯤꯁꯥ, ꯗꯥ ꯂꯨꯀꯥꯁꯀꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ. ꯅꯪ ꯇꯦꯛꯁ ꯊꯥꯅꯤꯡꯉꯗꯤ ꯄꯤꯔꯛꯀꯦ ꯏꯕꯦꯝꯃ. ꯗꯦꯂꯤꯂꯥꯅ ꯌꯥꯔꯦ ꯄꯤꯔꯛꯑꯅꯨ. ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯣ? ꯊꯣꯏꯁꯨ ꯉꯛꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯗꯦꯂꯤꯂꯥꯅ ꯀꯅꯥ ꯃꯥꯜꯂꯨꯔꯒꯦ? ꯊꯣꯏꯁꯨ ꯍꯣꯏꯗ. ꯍꯦꯟꯖꯥꯅ ꯑꯗꯨꯗꯤ ꯄꯤꯔꯛꯑꯔꯣꯏꯒꯦꯀꯣ. ꯌꯥꯔꯦꯅ. ꯄꯤꯔꯛꯑꯅꯨ ꯌꯥꯔꯦ. ꯀꯔꯝꯕ ꯋꯥꯈꯜ ꯂꯩꯕꯅꯣ ꯈꯪꯗꯦ. ꯗꯦꯂꯤꯂꯥꯗꯣ ꯅꯐꯦꯛꯇꯃꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯍꯦꯟꯖꯥꯁꯨ ꯗꯦꯂꯤꯂꯥꯒꯤ ꯃꯇꯧꯗꯣ ꯁꯥꯏꯠ ꯃꯤꯔꯔꯗꯒꯤ ꯎꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯈꯟꯗꯨꯅ. ꯑꯍꯨꯝꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ. ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯗꯕꯒꯤ ꯂꯥꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ. ꯍꯦꯟꯖꯥ ꯊꯣꯏꯗ ꯒꯥꯔꯤ ꯁꯣꯗꯨ ꯂꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯝꯃꯣ ꯇꯦꯕꯜ ꯃꯊꯛꯇ. ꯑꯗꯨꯒ ꯀꯤꯆꯟꯗ ꯊꯣꯛꯑꯣ. ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯀꯣ. ꯊꯣꯏꯅ ꯍꯣꯏ. ꯗꯦꯂꯤꯂꯥꯅ ꯆꯥꯛꯇꯣ ꯊꯤꯔꯝꯃꯣ. ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤꯒꯦ. ꯍꯦꯟꯖꯥ ꯀꯤꯆꯟꯗ ꯆꯪꯉꯛꯏ. ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯩꯔꯝꯂꯤꯕ ꯈꯥꯎꯁꯤꯡꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ. ꯀꯩ ꯄꯣꯠꯅꯣ ꯁꯤꯅ? ꯅꯨꯗꯜꯁꯅꯤꯅꯦ. ꯁꯤ ꯑꯣꯏꯅ ꯐꯨꯠꯂꯒ ꯆꯥꯔꯒꯦ. ꯆꯥꯛꯀ ꯆꯥꯔꯔꯣꯏ. ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯑꯇꯩ ꯄꯣꯠ ꯆꯩ ꯀꯩ ꯌꯥꯎꯔꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯁꯈꯤꯁꯨ ꯃꯅꯤꯡꯗꯩ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯕꯦꯝ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯀꯅꯥ ꯂꯥꯛꯑꯝꯒꯦ? ꯁꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯕꯣ? ꯍꯩꯃꯥ, ꯅꯣꯏ ꯃꯃꯥ ꯁꯅꯥꯔꯩꯗꯣ ꯂꯥꯛꯑꯝꯕꯅꯤ. ꯑꯗꯨꯅ ꯂꯩꯔꯛꯑꯝꯕꯅꯤ. ꯍꯦꯟꯖꯥꯁꯨ ꯈꯪꯗꯗꯨꯅ ꯍꯪꯂꯛꯏ. ꯀꯅꯥꯅꯣ ꯁꯅꯥꯔꯩꯕꯨꯅꯦ? ꯁꯈꯤꯅ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯥꯛ ꯆꯥꯕꯒꯤ ꯂꯥꯛꯑꯝꯕ ꯏꯕꯨꯡꯉꯣꯗꯣ ꯈꯪꯉꯤꯗꯅ. ꯍꯦꯟꯖꯥꯁꯨ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. ꯁꯈꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ.
Ho, adugi mamani. O. Somda Lucaso match to hek loy baga. Delila bukoi thi. Marak sida Lily so Lucas po thingnaradi khanduna amada amu koyaw ribani. Lucaso murum sonduna layriba room singdo chawrak na yenge. Kadamda laikrage. Madoy saray chatpidubo. Kitang haibado babtada bido. Oinarira, saurira, nathairira. Karino su khangdebo. Amok magi phone do ningsingakduna prap phone thampham-duda laktuna phone do lok hangduna henjagi number na call tokselli. Somda nupi macha ahom do so noodle chaminari. Phone lakpaduda henja su kanano haidana yengi. Da Lucas tharambaduda fatka e amadu su hande amok henjin na tawra e. Thoina kanano Henjana, da Lucas ni. Delila charambadagi chap lepi. Second khara laybaga. Call na, paikhala. Henjana, hoi. Why si haiduna call do paikhatli? Hello? Kai legino? Kai gino? Kai da legi habani ne? Henja, call do mut thammaga. Kari ko mo hay no haibagum ingit tawra e. Delila na karalap na layhayo. School day. Kaya rin no hara aga na ay daw nupa ama unarin hayo. Henja so okay. Amok fat mo to hangdo aga. School day karalap na lay. Ado kaya da no haibani ne. Noy ba hangi say fazana kumde ne. School dagi chatlaga golay ani ahumuk layraga laybalang pakto aduda. Kaduriba no ide duda. Layram ay laki. Delilado moy hello ga get now tori adugin. Kana ay bauzi kita. Delilado nupaw na ri hay ba. Adugini. Ado da Lucas thamage ko. Som da Lucas to prok chak pahay do hek yawe. Thamage harak paduda nang hauray matagom. Gay ko. Thamgino. Nupado ka na no. Gay dino. Haram mo pa sana. Nupi macha ahom do som da mut tham do na si thagay no e. Lucas so hande. Hello. Tabro. Henjaso nok na. Ay bo, kay kumtoy no si bo. Nok pa do amuk lip to na, mut to hang do e. Ming do, kay hai ba no, kaori, lam su kaori. Kuma iba pa kum do da, Lucaso prok hik jak to na, kange. Som da liliso, tiba yaba tira batong. Halak pa da, laptak na, Lucas na phone Wari saraga. Laybado ubada, haraw na chinsila e. Manag hek yawbaga, bande, dong hekta, hayra e. Diday si Pao. Lucas to, kang pek kang na, maningda kang kon ontora e. Som da loudspeaker thaba na, ahumdo, loy na tare. Ama na amada, fat nyangay. Toy so, henjada ki phone do, mundo na. Hello, da Lucas. Lucas na. How? Thamage. Nangso noy saiduga phazana wari saro. Koiso amase sange. Thame. Wahai se haiduna fat thame. Lucas awa makha tarak tringai. Thoisu nokmi tawraga. Ban bahore. Reaction ban bahore haiba. Henjana amuk nanthokidana ko. Delilana. Hera. Adumay hay no, bakit lihay ba eh? Lucas, manawa amata hay ba ng hawda? Call do thamki ba duda? Sounding na, lilita fat on sila aga, tayo na eh. Pelo ko nang haktukta, ay nupi ka tibangoy daw rin. Lili,
Kaisu khandana. Adunasu phare. Dida, aiga oinu luhongaseba. Ko. Lucas tawfam khangda mamaido amuktang nanthai. Aduga nangko nangai na haisinino. Lily, saurasu nungsiye. As samdo kara chutni tawuduna so hinahot oi. Ay di ngaure na. Ngaure. Dida nangonda. Haina tana yadabi nupi machandugi matawduda Lucas do sor mapi ama holi. Nang lehoro. Ay chale. Lilina. Hoy dida. Matamgi match do oina thingnarase. Adong kandadi number piraktaba yaroy ko. Bye-bye. Lucas bhairap na yingamduna gam thangduna thogai. Lily masa matom chatkhribaduda yengduna. Ngawe. Asita thengnaba oirisu. Kanano karino do thigatnaga babada hainahange. Adu natradi ay punsisa. Mahay yamdaw mandeba. Somdana numidang matamni nupa anido magi thabak tawnari. Hiyangamba tawrambado leptuna. Be. Abina. Ngasay do. Sweetie do phone tawrame. Abi tawrambado letlaga khangyengi hiyangambada aduga kaya reiba madi. Nangadi kari haike. Sum nungaibra na hangakpa mali. Kahanbadi wari sade. Kanaday lorino hangbada imasiday lobane hai. Number so. Abina. Ay nahay di manawangang bagi mong matawdo. Kariman ge haiba. Adu di khangdre. Kuina wari sana ba natabanina. Abina. Arke. Yam close oino di Beneruno ko. Magi maramda natro. Baraga chatrido. Matam amada amaromda sweetie nangi ex ni. Lunyaba matamda cheksalo ko. Hiyangamba bisum anido suktuna. Ay bhabta abangamdre nangido. Mayiksengo. Oh, yam close oino luneruno haibani ay. Laba nangbo. Hiyangamba na. Oo. Ay sibabtay. Abina. Ado, number do po. Imasi da gilaw ba ni Heidi? Mayiksing labo. Kangde. Hangdre. Ado nga, pazana hango. Amok nga hagtumin lay do na, Abina. Arke. Ay sutigi maramda. Patanangang ba din nate ko. Ado po. Nangga sutiga. Nagsinawa haise. Fasade. Apam-pam da duma nakanamaramda thamkraga. Yengune. Nang sumukta khalaga. Matamduda soitiga nangage maramda khangdaba lebaksida kana lairamge. Adugi sumathakta maadi nangonda hele khanjaba mada nangbu ikaiba piramdaga maridina chatkrabani. Mana amo nangonda paw phalakpa haibase. Something kanyomdi lairamnadabani. Like nang khanjina papamba. Or yamdi hayaroige nang muna kalo. Hiyangamba abigi waduda abida haipet tamak ingamduna nakan amaromda anthokre.